ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯄꯥꯝꯂꯨꯕ ꯅꯠꯇꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤ, ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯁꯤꯗ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯗ ꯀꯔꯤꯗꯤ ꯇꯧꯖꯕ ꯉꯝꯒꯅꯤ? ꯈꯥꯡꯕ ꯇꯥꯏ, ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩ ꯌꯥꯎꯗꯕ ꯌꯥꯗꯕꯅ ꯍꯤꯡꯕ ꯇꯥꯏ, ꯊꯦꯡꯅꯕ ꯇꯥꯏ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯐꯪꯂꯕꯁꯨ ꯆꯩꯅꯥ ꯀꯌꯥ, ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯈꯟꯖꯕ ꯅꯠꯇꯅ ꯈꯟꯖꯕ ꯈꯛ ꯑꯣꯏꯔꯒꯗ꯭ꯔꯥ? ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ, ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯥꯒꯤ ꯈꯨꯁꯦꯝꯗꯤ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯕꯅ ꯃꯥꯟꯖ ꯃꯥꯒꯤ ꯃꯄꯣꯛꯇꯤ ꯑꯣꯏꯍꯟꯕꯤꯔꯦ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯋꯥꯔꯕꯁꯨ ꯈꯥꯡꯕ ꯇꯥꯏ ꯑꯈꯥꯡ ꯀꯟꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯛꯅ ꯃꯤꯔꯥꯏꯕꯤꯔꯛꯄ ꯑꯃꯗꯤ ꯇꯥꯊꯤ ꯇꯧꯔꯛꯄꯗ ꯀꯔꯝꯕ ꯊꯃꯣꯏꯅꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯥꯟꯖ ꯃꯇꯩꯃꯒꯤ ꯃꯤꯆꯩ ꯀꯌꯥ ꯇꯥꯔꯕꯁꯨ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯍꯤꯡꯖꯔꯤꯕ ꯁꯛꯍꯦꯟꯕꯤꯅ꯫ ꯍꯩ ꯃꯥꯟꯖ ꯅꯪꯕꯨ ꯅꯅꯥꯗ ꯇꯥꯗ꯭ꯔꯣ ꯍꯥ? ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ? ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯀꯥꯏꯅ? ꯅꯨꯡꯁꯤꯔꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯅꯌꯥꯝ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯔꯁꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯣꯆꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯗꯨ ꯈꯪꯕꯅ ꯁꯛꯍꯦꯟꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯅꯔꯤ ꯑꯃꯨꯛ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯥꯟꯖꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯅꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯑꯩꯗꯤ꯫ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯥꯟꯖꯁꯦ ꯅꯪꯒꯤ ꯍꯦꯛ ꯅꯔꯦꯝ ꯈꯥꯛꯀꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯣ, ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯗꯤ ꯑꯩꯅ ꯃꯥꯟꯖꯁꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯉꯁꯤꯗꯒꯤꯅꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯔꯔꯣꯏ꯫ ꯍꯩꯃꯥ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯃꯤ ꯅꯪꯕꯣ, ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯌꯥꯔꯦ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯐꯠꯇꯕꯤ, ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯇꯣꯝꯕ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯅꯇꯩꯃꯅ ꯉꯥꯡꯁꯛꯄꯗ꯫ ꯇꯥꯆꯧ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯏꯇꯩꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯏꯇꯩꯃꯅ ꯉꯥꯡꯁꯛꯄꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ, ꯑꯩꯕꯨ ꯐꯅꯕ ꯉꯥꯡꯕꯤꯕꯅꯦꯅ ꯈꯟꯖꯩ꯫ ꯐꯔꯦ, ꯅꯇꯩꯃꯅ ꯉꯥꯡꯁꯛ ꯇꯧꯔꯕꯁꯨ ꯃꯥꯟꯅꯔꯨꯅꯨꯀꯣ, ꯑꯩ ꯑꯁꯣꯏ ꯐꯥꯎꯕꯗ ꯃꯤ ꯑꯃꯗ ꯎꯅꯔꯨꯈꯤꯒꯦꯀꯣ꯫ ꯑꯍꯣꯏ ꯇꯥꯆꯧ꯫ ꯏꯃꯨꯡꯗꯅꯤ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯤ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯛꯇꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯡꯁꯤꯗꯕ ꯅꯥꯕ, ꯁꯤꯒꯦꯒ ꯀꯣꯛ ꯁꯤꯖꯈꯣ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯆꯌꯦꯠ ꯈꯣꯏꯠꯅꯗꯅ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯍꯨ ꯑꯃ ꯆꯥꯔꯒ ꯁꯤꯖꯈꯤꯒꯦ ꯂꯩꯇꯦ꯫ ꯃꯤꯔꯦꯝꯃꯒꯤꯗꯃꯛ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯨꯝ ꯄꯥꯜꯂꯒ ꯏꯄꯨꯔꯣꯏꯕꯒꯤ ꯃꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯤꯒ ꯃꯤ ꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯕ ꯑꯁꯦ ꯁꯦꯟꯅꯒꯦ, ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ꯫ ꯃꯆꯥ ꯑꯁꯤꯕꯨ ꯁꯣꯏꯅꯥꯏꯅ ꯄꯣꯛꯀꯗꯣꯏ ꯁꯔꯨꯛ ꯄꯤꯛꯂꯤꯉꯩꯗ ꯀꯣꯛ ꯍꯥꯠꯇꯣꯛꯈꯤꯒꯦ ꯂꯩꯇꯦ, ꯆꯥꯕ ꯇꯤꯡꯅꯕ꯫ ꯋꯥ ꯑꯃꯇ ꯀꯟꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯀꯟꯈꯠꯇꯣꯏꯗ ꯇꯧ ꯂꯩ꯫ ꯑꯩꯁꯤꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯗꯧꯅ ꯑꯩꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯦ꯫ ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ, ꯁꯛꯍꯦꯟꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ꯫ ꯃꯥꯟꯖ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯑꯣꯏꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯗꯤ ꯃꯈꯨꯠ ꯅꯥꯝꯃ ꯁꯣꯏꯅ ꯄꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯠꯄꯗꯤ ꯉꯝꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯆꯍꯤ 9 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ, ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯕꯣꯆꯧꯕꯅ ꯃꯅꯥꯎꯕꯨ ꯃꯄꯥ ꯃꯃꯥ ꯁꯛꯅ ꯅꯥꯀꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯃꯥꯟꯖꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛ ꯊꯥꯔꯤꯛꯀꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗꯅꯤ ꯑꯌꯦꯡꯕꯤꯅ꯫ ꯀꯩꯗꯧꯔꯒꯦꯗ ꯃꯥꯟꯖ, ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯌꯥꯏꯐꯕꯅ ꯁꯦꯡꯅ ꯍꯥꯏꯖꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯖꯈꯤꯅꯤ꯫ ꯑꯌꯦꯡꯕꯤꯁꯦ ꯃꯤꯍꯨꯟ ꯑꯃ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯥꯟꯖꯅ? ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯍꯩꯄꯥ ꯁꯥꯕꯤꯔꯨꯅꯨ꯫ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯁꯥꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯑꯔꯥꯡꯐꯝ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯅ ꯅꯪꯒꯤ ꯍꯩꯄꯥ ꯁꯥꯕꯗꯣ ꯈꯔ ꯂꯦꯞꯄꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?
ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕ ꯇꯥꯔꯦꯗꯅ ꯀꯩꯗꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯄꯦꯄꯥ ꯄꯦꯄꯥ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯅꯪꯕꯣ ꯊꯥꯔꯤꯛꯅ ꯍꯥꯏ ꯏꯁꯨꯁꯥ ꯅꯈꯣꯏ ꯑꯣꯏꯅꯔꯛꯀꯅꯨꯀꯣ ꯅꯣꯏꯅ ꯑꯣꯏꯅꯔꯛꯄꯁꯦ ꯑꯕꯣꯛꯁꯨ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯅꯣꯏꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛꯀꯁꯨ ꯇꯝꯂꯛꯂꯝꯃꯤ ꯌꯥꯏꯐꯕꯅ ꯑꯕꯣꯛ ꯌꯥꯔꯦ ꯌꯥꯔꯦ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯑꯕꯣꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯒ ꯅꯣꯛꯂꯛꯄꯗꯣ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯁꯛꯇꯣ ꯃꯪꯗꯒ ꯎꯔꯗꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯈꯤꯗꯧ ꯃꯥꯜꯂꯦꯕ ꯌꯥꯒ ꯌꯥꯎꯗꯈꯩ ꯀꯤꯀꯣ ꯀꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯑꯩꯅ ꯁꯣꯝꯗ ꯅꯈꯣꯏꯅ ꯑꯣꯏꯅꯕꯗꯣ ꯇꯥꯔꯒ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯋꯥꯈꯜꯒꯁꯦ ꯅꯧꯖꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯧꯕꯤꯔꯨꯔꯅꯣ ꯋꯥꯈꯜꯒꯗꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯩ ꯅꯨꯃꯤꯠꯇ ꯁꯤꯗꯣꯏꯅꯣꯅ ꯑꯣꯏꯅ ꯈꯜꯂꯣ ꯃꯁꯤꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕ ꯍꯥꯃꯦꯡ ꯑꯀꯪꯕ ꯃꯥꯟꯕꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯏꯁꯨ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯑꯁꯤꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕ ꯅꯪꯒꯤ ꯍꯩꯅꯤꯡ ꯃꯔꯨꯁꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯨꯄꯤ ꯅꯍꯥꯗ ꯌꯥꯝ ꯀꯥꯔꯟ ꯇꯥꯕꯅꯤ ꯃꯃꯤꯠ ꯌꯥꯝ ꯉꯥꯎꯕꯅꯤ ꯑꯕꯣꯛꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨ ꯆꯦꯛꯁꯤꯜꯂꯨ ꯃꯁꯦ ꯌꯥꯝ ꯉꯥꯎꯕꯅꯤ ꯑꯩ ꯂꯩ ꯂꯩꯅꯁꯨ ꯃꯥꯗꯤ ꯅꯨꯄꯤꯗ ꯌꯦꯡꯕꯅꯤ ꯈꯪꯅꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯂꯥꯛꯄꯗ ꯌꯦꯡꯅꯤ ꯉꯥꯎꯒꯦꯕ ꯈꯪꯅꯤꯕ ꯑꯕꯣꯛ ꯑꯁ ꯑꯕꯣꯛꯁꯤꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯕꯣꯛꯅ ꯑꯁꯦꯡꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯅꯨꯄꯤ ꯈꯠꯅꯍꯟꯗꯣꯔꯦ ꯑꯕꯣꯛ ꯑꯗꯨꯗꯤ ꯇꯧꯅꯨꯀꯣ ꯐꯠꯇꯦ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯉꯤ ꯀꯥꯏꯅ ꯑꯕꯣꯛ ꯆꯤꯟꯊꯤꯕꯤ ꯇꯧ ꯉꯝꯕꯤ ꯇꯥꯅꯤꯡꯗꯦ ꯑꯕꯣꯛꯇ ꯇꯥꯏꯅꯧ ꯍꯥꯏꯗꯦ ꯅꯪꯅ ꯇꯧꯕꯗꯨꯒꯤꯅꯤ ꯇꯧꯏ ꯍꯥꯏꯗꯣ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯔꯨꯏ ꯑꯕꯣꯛꯅ ꯀꯩꯁꯨ ꯊꯥꯔꯤꯛ ꯌꯥꯏꯐꯕꯗ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯇꯁ ꯀꯝꯗꯧꯏ ꯑꯕꯣꯛ ꯅꯪꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯁꯦ ꯊꯣꯏꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯁꯦ ꯁꯥꯎꯅꯣꯕ ꯃꯥꯟꯖꯥ ꯑꯍꯤꯡꯕꯤ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯅꯣꯏꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯁꯤꯡꯖꯨꯒ ꯆꯥꯕ ꯇꯜꯂꯤ ꯆꯥꯔꯣꯏꯁꯦꯅ ꯁꯤ ꯇꯧꯅꯤꯁꯦ ꯈꯪꯉꯕꯅꯦꯕ ꯈꯪ ꯂꯥꯛꯏꯅꯦ ꯁꯤꯗ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯅꯒꯗꯣꯏ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯂꯩ ꯃꯃꯤꯠ ꯄꯥꯟꯕ ꯍꯪꯉꯣꯏ ꯕꯣꯔꯥ ꯃꯥꯟꯕ ꯅꯪ ꯑꯁ ꯊꯣꯏꯕꯤ ꯌꯥꯔꯤꯁꯦ ꯅꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯈꯠꯅꯩ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯤꯁꯦ ꯑꯕꯣꯛꯁꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯥꯔꯤꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ ꯇꯣꯛꯑꯣ ꯌꯥꯔꯦꯕ ꯑꯗꯨꯏ ꯁꯔꯨꯛ ꯑꯕꯣꯛ ꯊꯥꯔꯤꯛꯀꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯁꯤꯡꯖꯨꯁꯦ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯊꯣꯛꯁꯦꯕ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯑꯁꯤ ꯈꯨꯟ ꯑꯁꯤꯃꯛꯇꯗꯒꯤꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯂꯣꯏꯅꯔꯛꯄꯅ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕ ꯃꯈꯣꯏ ꯃꯔꯤ ꯊꯥꯗꯣꯛꯅꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯔꯤꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯄꯨꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯍꯣ ꯂꯦꯡꯕꯤꯔꯛꯑꯦꯗꯅ ꯅꯅꯥꯏ ꯑꯩ ꯀꯩꯗꯧꯖꯔꯛꯎꯒꯦ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯍꯜꯋꯥꯏꯕꯤꯔꯛꯑꯕꯅꯤꯅ ꯏꯇꯩꯃ ꯇꯥꯅꯤꯡꯗꯦ ꯍꯦꯛ ꯀꯧꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯏꯆꯠ ꯆꯠꯀꯗꯣꯏ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯏꯇꯩꯃ ꯑꯩ ꯌꯥꯏꯐꯕꯒ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ ꯂꯥꯞꯅ ꯆꯠꯂꯨꯕ ꯅꯠꯇꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯁꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯂꯩꯌꯣ ꯈꯪꯉꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯁꯣꯏꯅꯥꯏꯔꯦ ꯈꯪꯉꯗꯤ ꯀꯥ ꯍꯦꯟꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯄꯥꯝꯂꯨꯔꯅꯨ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯈꯪꯗꯕ ꯃꯤꯅ ꯎꯈꯤꯕ ꯊꯣꯛꯂꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯌꯦꯡꯁꯤꯟꯕꯤꯗꯤ ꯍꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯒ ꯅꯈꯣꯏꯅ ꯌꯥꯝꯕꯗꯨꯅ ꯑꯩꯕꯨ ꯆꯩ ꯊꯥꯡ ꯇꯧꯕꯗꯨꯔꯣ ꯅꯪꯅ ꯇꯥꯕ ꯄꯥꯝꯃꯤꯁꯦ ꯍꯥ ꯇꯧꯅꯨ ꯃꯇꯨꯡ ꯃꯅꯥ ꯍꯦꯛ ꯊꯣꯛꯑꯝꯃꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯤꯕꯝ ꯈꯪꯉꯨꯗꯅ ꯑꯩꯅ ꯊꯣꯡꯒꯥꯜ ꯂꯥꯜꯂꯨꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦꯀꯣ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯆꯥꯕꯨ ꯑꯁꯨꯝꯅ ꯃꯤꯒ ꯃꯤꯃꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯩꯃ ꯑꯃꯗꯤ ꯇꯥꯆꯧꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯑꯣꯏꯔꯒꯗ꯭ꯔꯥ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯟꯊꯒꯅꯤ ꯍꯤꯡꯈꯤꯅꯤ ꯑꯩ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯁꯣꯏꯅꯥꯏꯗꯕ ꯃꯈꯣꯏꯗꯒꯤ ꯇꯥꯗꯅ ꯑꯩꯁꯨ ꯏꯔꯣꯝꯗꯣꯝ ꯏꯊꯟꯇ ꯂꯦꯞꯄ ꯉꯝꯃꯤ ꯍꯥꯏꯕ ꯎꯠꯀꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯕ ꯅꯠꯇꯦ
Asumna nongma nini haukhre nongmagi numit amadani manjana 𝐷𝐴 nanaw kaygumba amta haijage kay wano tomba 𝐷𝐴 ay yen nganu khara yoke kishu tawduna leibasi waye potha ay adum honake yaay adubudi aduda nangbu seba sibi ngamgadrane ngamgani 𝐷𝐴 fare adubu oiradi ay nangi nganu yendo lobiragi ko asum tawna ibo zawbana manawgi nganu yen khara lawduna manaw de yingsin halami asumna manza masu nganu yen seba tawduna leirami nongthilgi matamni manja nganu yen masinjak soiduna leiringe yaifabana hay manja haiba umorok manbo kadai de lege nangbo ita ai sida leye hayma kaidawri banang dia nakhut sakta duga ai tawise yani ye ai dum tawge tumi lei ko ai ni tawge di tawge asi haiduna manjana tawramliba thabak adu yaifabana tawbirami tanja asida sakhen bi taptai ke sinduna thogla ami hayma yaifaba nang laklibro oima khange kibuki nate hingjawi mal as nate hoi dei mal la amine haiba phare ado koise satlambe yaroi ai thaba ama satluge kai thoina tawsa saino khangti koino noina tai mase noma ge hingjawi man batanate masana masagi masakse ingsel de gamta yingdrajalo shekpi akang misum sumanjale maitan gungam jabi kusu sida angangu masuga shelakpo sidi as hai kana de hai biyeroida nang amu nongai khiro nangi ima sakwina tai mase sidarakpada as itaw nang sidiba ado manja aing binam ta tholo harakone ni ha thokse ita ai thoroigeda ai de miga mimana traba matawse mina ukraga itei mamagi mai chokane taning de manja nang na dum na kai khandoino nangi damak nata oi ama leina nang na dum pukning chonthaba yabro nang ma kana na kai ha engon da hayi tawgi nakhoi gi namma sabi shipi man bidunara as natiba itom ta sum khan do habani yarise itei ma halaktrikanda ngihak thorasi asumna manja amadi yaifabasu khungi na pak amda thogla ami ayimbi amadi thoibi su ngai duna leirami yaifabana oi thoisu thoidina thoibi ko bi tholo nangi khoi moi gi nakta la oye ai di nangi nakta sunglak la oye noi natu mayam du da hayu salo ai wonda di harakan ai koi ni nong torishna ai bu kai din pino noi ma kha thangbai thoinu hai bi khumu thopi khuning kai bim leidai ne nangi di sabi dawna maya zobiga yam leidai adu da hayu salo masi nongai dori masi ai sakhara phajaba sida khambandna ga su tawri la ome koi ne asumna thoibi amadi yaifaba awai akhum tawduna nakal amaromda mabani ki hongnabi awu khuding chiknabi do tawdutan leiri anisa unabase yade unadragana uninge udabu kuiren hekta sole aduga unaragana hekta hui gaudonga dauna hekta chikne khanaraga heli haine didi nusibase adude ibani so khatnase harata manja ibani de kai khanadoino sum haibanida adota manja kaidaurage handawna tholakpusu tholaktre inamana thokano haibra yam chaibra inamana chaidena yaifabana paw hairaktro aise handa tasawda hairaga yenganu khara loige haiduna loye adugini haye ta yaifabana budi inamagi mahongsu tame ayingbe ngaside inangonda karigumba khara haike nanglana loganu ko mikup khuding wahangsa itomta su hangse oining basu nate aiso mimana daba soinaibagi mithol su phangning banate adu boi sorna de mapok osimagi oina soinai hanbirame adu boina nuksi jabi khoida jabi na hakna nungai yaifana mafam khangna lekhiba adu de ayeng mapame miga mimana traba ina nangbu karamna mai amdagi hena nungai na thambadi ngamgane ngamloi aduna aimbe nang matik saw ama yengkhroba kaina taman janang haidubo aigi oina handak mapo asida taman jagi hena matik chaba misakana sa leite taman jagi makanta leisaba aduna aigi de mapok asi nungai ba haibada oirani atopa kana amagi makada leiruba thoklabade noroki komda leibaga pangkhak oigani aina nungai na leiba pamlabade taman jagi makada leijage mapok simagi oina aidi taman jagi makada leiba
ꯐꯪꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕꯅꯦ ꯃꯤꯒ ꯃꯤꯃꯥ ꯅꯠꯇ꯭ꯔꯕ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯂꯣꯏ ꯂꯣꯏꯅꯅꯤꯡꯉꯣꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯩꯕꯨ ꯄꯥꯝꯂꯣꯏ ꯁꯣꯏꯅꯥꯏꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯦ ꯅꯍꯥꯛ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯁꯨ ꯂꯩꯒꯅꯤ ꯅꯍꯥꯛꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯣꯏꯕꯤꯌꯨꯗꯣ ꯑꯣꯏꯖꯒꯦ ꯑꯩꯅ ꯂꯦꯝꯂꯩ ꯑꯣꯏꯕꯤꯌꯨ ꯅꯍꯥꯛꯅ ꯎꯄꯥꯜ ꯑꯣꯏꯖꯒꯦ ꯎꯄꯥꯜ ꯄꯥꯃꯦꯟ ꯅꯉꯣꯟꯗ ꯌꯦꯠꯆꯕꯤ ꯎꯔꯤ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯕꯨ ꯂꯦꯞꯄꯤꯌꯨ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯃꯄꯥꯝꯗꯅꯤ ꯀꯨꯁꯨꯝꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯕ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯉꯥꯡ ꯑꯝꯇ ꯌꯥꯎꯅꯕ ꯇꯧꯗꯅ ꯁꯣꯏꯅꯥꯏꯕ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯝꯗꯧꯕꯅꯣ ꯅꯨꯄꯤꯒ ꯊꯤꯒꯗꯧꯕ ꯃꯥꯜꯂꯤꯕ꯭ꯔꯥ ꯅꯪꯁꯨ ꯅꯆꯥ ꯑꯃ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯂꯟ ꯊꯨꯝ ꯃꯇꯥꯡꯗ ꯅꯆꯥꯗꯨꯒꯤ ꯆꯥꯛꯊꯨꯡ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯄꯪꯒꯅꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯈꯪꯗꯦꯗ ꯏꯃꯥ ꯅꯌꯥ ꯅꯨꯄꯥ ꯐꯪꯉꯦ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯦ ꯈꯪꯗꯦ ꯑꯩ ꯁꯣꯏꯅꯥꯏꯕꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯪꯈꯠ ꯇꯧꯒꯤ ꯂꯩꯀꯥꯏ ꯃꯤꯅꯒꯗꯤ ꯆꯤꯕꯣꯟ ꯁꯣꯏꯅꯥꯏꯕꯗꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯣꯏ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯑꯗꯨꯅ ꯊꯥꯏꯅ ꯄꯨꯜꯂꯛꯄ ꯍꯧꯖꯤꯛꯁꯨ ꯄꯨꯟꯕ ꯑꯌꯤꯡꯕꯤꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯡꯉꯨꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩꯗꯤ ꯏꯃꯥ ꯅꯆꯥꯁꯨ ꯁꯛꯍꯦꯟꯕꯤꯅꯤꯗꯅ ꯑꯩ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯍꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯅꯅꯥꯏꯅ ꯑꯁ ꯀꯩꯅꯣ ꯅꯨꯄꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯃꯥꯟꯖ ꯇꯥꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯀꯧ ꯀꯧꯅꯈꯤꯗ꯭ꯔꯣ ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯀꯧꯅꯗꯅ ꯂꯩꯈꯤꯗ꯭ꯔꯣ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂꯣ ꯅꯨꯄꯤ ꯅꯪ ꯀꯥ ꯌꯥꯝ ꯍꯦꯟꯒꯅꯨ ꯑꯩ ꯅꯐꯝꯗ ꯈꯣꯟ ꯀꯟꯅ ꯊꯥꯕ ꯄꯥꯝꯗꯦ ꯏꯅꯥꯎꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯅꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯑꯣ ꯃꯣꯏ ꯇꯥꯆꯧꯒꯤꯁꯤꯗꯤ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯐꯠꯇꯕꯤꯅꯦ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯉꯥꯡ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯥꯟꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯇꯥ ꯃꯥꯟꯖ ꯀꯩꯗꯧꯔꯤꯅꯣ ꯁꯨꯃꯥꯡꯁꯤꯗ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯣꯏꯕꯣ ꯑꯩꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯝꯕꯅꯦ ꯁꯤꯗ ꯂꯥꯛꯏꯅꯦ ꯑꯌꯤꯡꯕꯤꯅ ꯇꯥ ꯃꯥꯟꯖ ꯌꯦꯟ ꯃꯆꯤꯟꯖꯥꯛꯇꯣ ꯑꯩ ꯁꯣꯏꯕꯤꯒꯦꯁꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯌꯦꯟ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯥꯛꯏꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯧꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯀꯦꯡꯕꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯌꯨꯝꯁꯤꯕꯨ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯅꯥꯎꯄꯥꯁꯤꯡꯅꯤ ꯌꯥꯔꯒꯗꯤ ꯏꯆꯦꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯒꯦꯔꯥ ꯍꯣꯏ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯍꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯅꯥꯅꯣ ꯅꯆꯤꯟꯗꯣ ꯐꯣꯠꯆꯤꯟꯒꯦ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯣ ꯊꯣꯏꯕꯤ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯈꯟꯖꯩ ꯏꯁ ꯃꯥꯅ ꯑꯩꯒꯤ ꯆꯤꯟꯁꯦ ꯐꯣꯠꯂꯒ ꯑꯩꯅ ꯖꯒꯣꯏꯒ ꯁꯥ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯑꯩꯅꯦ ꯍꯩꯃꯥ ꯀꯦꯡꯕ ꯅꯪ ꯑꯣꯏꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯏꯅꯥꯎꯗꯤ ꯑꯗꯣ ꯅꯪꯕꯨ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄꯅꯤ ꯀꯦꯡꯕ ꯀꯤꯔꯨꯞ ꯑꯌꯤꯡꯕꯤꯗ ꯍꯨꯔꯥꯟ ꯌꯦꯡꯂꯝꯃꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯁꯨ ꯍꯦꯛ ꯀꯦꯡꯕꯗ ꯌꯦꯡꯂꯛꯄꯗ ꯀꯦꯡꯕꯗ ꯆꯥꯗꯧꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯦꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯦꯡꯊ꯭ꯔꯤꯛ ꯍꯦꯛ ꯀꯦꯡꯈꯩ ꯅꯪꯉꯣꯟꯗ ꯌꯦꯡ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯀꯨꯝꯃꯦ ꯃꯥꯅ ꯌꯦꯡꯉꯛꯄꯁꯦ ꯑꯁ ꯌꯥꯝ ꯍꯩꯅꯗꯦ ꯇꯥ ꯃꯥꯟꯖꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯇꯨꯃꯤꯟꯅ ꯀꯦꯡꯕꯒꯤ ꯃꯇꯧ ꯌꯦꯡꯉꯝꯕ ꯁꯛꯍꯦꯟꯕꯤ ꯃꯥꯏꯊꯣꯡꯗ ꯑꯈꯥꯕ ꯃꯤꯅꯧ ꯑꯃ ꯇꯝꯈꯤꯕ ꯈꯪꯍꯧꯗꯦ ꯀꯦꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯡꯕ ꯀꯔꯤꯅꯣ ꯏꯅꯥꯎꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯏꯆꯦ ꯑꯁꯤꯗꯒꯤ ꯂꯩꯁꯥꯕꯤꯁꯦ ꯀꯅꯥꯅꯣ ꯉꯁꯥꯏꯈꯩ ꯅꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯁꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯤꯁꯤꯅꯤ ꯏꯆꯦ ꯑꯁꯤꯃꯗꯤ ꯅꯧꯄꯥꯒꯤ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ ꯅꯧꯄꯥ ꯏꯆꯦꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦ ꯅꯆꯦꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯄ꯭ꯋꯥꯁꯤꯗꯤ
ꯁꯦꯜ ꯐꯪꯉꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯌꯥꯔꯦ ꯀꯅꯤꯗ ꯌꯥꯗ꯭ꯔꯕꯁꯨ ꯅꯆꯦꯅ ꯌꯥꯅꯕ ꯁꯤꯟꯒꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯂꯣꯟꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯟꯖꯕꯨ ꯀꯔꯝꯅ ꯋꯥꯍꯟꯁꯤꯒꯦ ꯑꯣꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯀꯦꯡꯕ ꯃꯍꯥꯛꯅ ꯄꯣꯔꯝ ꯑꯃ ꯌꯥꯠꯄꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯍꯔꯥꯎꯔꯝꯃꯤ ꯃꯥꯟꯖꯅ ꯅꯨꯡꯁꯤꯖꯕꯤ ꯑꯏꯪꯕꯤꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯃꯥꯟꯖꯅ ꯋꯥꯅ ꯈꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯅ ꯁꯛꯍꯦꯟꯕꯤꯅ ꯀꯦꯡꯕꯒꯤ ꯑꯣꯏꯅ ꯍꯥꯏꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯑꯏꯪꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯏꯅꯝꯃ ꯀꯥꯔꯛꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯁꯦ ꯑꯏꯪꯕꯤ ꯏꯅꯦ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯑꯃꯇ ꯍꯧꯗꯣꯛꯑꯝꯒꯦ ꯍꯣꯏ ꯏꯅꯝꯃ ꯀꯧꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯏꯃꯨꯡꯗ ꯃꯃꯥꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯊꯣꯛꯂꯛꯑꯝꯃꯤ ꯂꯩꯃꯅ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯍꯤꯡꯒꯣꯜꯗ ꯆꯪꯉꯨꯗꯅ ꯅꯪ ꯂꯥꯛꯄꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯏꯅꯦ ꯑꯩꯁꯦ ꯋꯥꯔꯤ ꯑꯃꯇ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕ ꯀꯩ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯣꯏꯒꯅꯨꯁꯦ ꯁꯨꯝꯗꯧꯕꯅꯤ ꯏꯅꯦ ꯉꯔꯥꯡ ꯑꯁꯦ ꯑꯩꯒꯤ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯑꯏꯪꯕꯤꯁꯦ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯥꯝꯖꯈ꯭ꯔ ꯃꯥꯜꯂꯤ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯗ ꯏꯅꯦ ꯍꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯑꯗꯣ ꯁꯦꯜ ꯊꯨꯝ ꯄꯥꯏ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯑꯏꯪꯕꯤꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯏꯃꯨꯡꯅꯤ ꯂꯩꯃ ꯈꯔ ꯉꯛꯂꯞꯅ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯏꯪꯕꯤ ꯑꯃꯗꯤ ꯃꯥꯟꯖꯒꯤ ꯃꯔꯤ ꯈꯪꯗꯕ꯭ꯔꯥ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯑꯩꯅꯁꯨ ꯃꯥꯟꯖꯕꯨ ꯏꯆꯥ ꯁꯛꯅ ꯅꯨꯡꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯆꯥꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥ ꯑꯩꯅ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯣ ꯃꯗꯨ ꯄꯥꯝꯃꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯑꯃꯠꯇ ꯃꯃꯥ ꯑꯩꯅ ꯇꯧꯅꯤꯡꯗꯦ ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯅꯥꯎ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯥꯏꯗꯦ ꯁꯣꯏꯅꯥꯏꯕ ꯃꯉꯣꯟꯗ ꯑꯏꯪꯕꯤꯅ ꯋꯥꯅ ꯂꯩꯖꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯐꯠꯇꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯌꯥꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯤꯔꯦꯞ ꯃꯥ ꯃꯁꯥꯅ ꯂꯧꯖꯒꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯈꯪꯉꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ ꯍꯥꯏꯕ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯃꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯀꯔꯝꯅꯗꯤ ꯃꯆꯥ ꯅꯥꯏꯊꯣꯡ ꯄꯣꯛꯆꯕꯤ ꯃꯥꯕꯨ ꯁꯣꯏꯅꯥꯏꯕ ꯃꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯃꯆꯥ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯍꯣꯡꯗꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯈꯟꯗꯣꯛꯄ ꯇꯥꯏ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯍꯥꯛꯀ ꯂꯩꯖꯕ ꯑꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯄꯥꯝꯗ ꯃꯤꯒꯤ ꯃꯀꯥꯗ ꯂꯩꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯃꯀꯥꯗ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯁꯥꯎꯔꯤ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯕꯤꯗꯕ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯀꯌꯥꯝ ꯄꯥꯝꯃꯨꯔꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥꯁꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯈꯪꯉꯤꯗꯅ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯏꯕꯣꯆꯧꯕꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅ ꯂꯩꯔꯝꯗꯦ ꯌꯨꯝ ꯑꯁꯤ ꯏꯕꯣꯆꯧꯕꯅ ꯁꯨ ꯅꯣꯝ ꯇꯧꯗꯨꯅ ꯆꯥꯕ ꯑꯣꯏꯕꯅ ꯏꯕꯣꯆꯧꯕ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯔꯝꯗꯦ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅ ꯏꯕꯣꯆꯧꯕꯅ ꯃꯅꯥꯎꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯝꯗꯦ ꯏꯕꯣꯆꯧꯕꯁꯨ ꯁꯛꯍꯦꯟꯕꯤꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯅꯥꯎꯕꯨ ꯃꯍꯥꯛꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤꯅ ꯃꯥꯟꯖꯕꯨ ꯆꯩ ꯊꯥꯡꯁꯨ ꯇꯧꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯩ ꯃꯥꯟꯖꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯊꯣꯛꯂꯛꯎ ꯌꯥꯝ ꯊꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯒ ꯑꯃꯇ ꯑꯩ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯁꯦ ꯍꯥ ꯁꯣꯏꯅꯥꯏꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯆꯥꯕ ꯊꯛꯄ ꯇꯤꯡꯅꯕꯅꯦ ꯅꯪ ꯑꯃ ꯂꯩꯕꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯅꯁꯥ ꯅꯇꯣꯝꯇ ꯁꯤꯖꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯏꯇꯩꯃ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯦ ꯆꯣꯞꯐꯟꯗꯧꯔꯕꯅꯦ
ꯅꯄꯨꯟꯁꯤꯗ ꯑꯗꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯕ ꯊꯣꯛꯑꯗꯤꯅꯦ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯃꯥꯂꯦꯝꯁꯤ ꯂꯨꯝꯅꯕꯅꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯀꯥꯟꯗ ꯀꯔꯝꯅ ꯅꯇꯨ ꯅꯆꯥꯗꯣ ꯊꯥꯛꯇꯧꯔꯤꯒꯦ ꯍꯥ ꯊꯤ ꯂꯧꯔ ꯄꯤꯖꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯣꯏꯅꯥꯏꯕ ꯅꯪꯅꯁꯨ ꯅꯨꯄꯤ ꯊꯤꯒꯦꯒꯁꯨ ꯈꯜꯂꯤꯌꯦ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯏꯐꯕ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯌꯤꯡꯕꯤꯅ ꯃꯥꯟꯖꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯟꯖꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯀꯔꯤ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯌꯥꯏꯐꯕ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯌꯣ ꯇꯥꯕꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯁꯥ ꯀꯔꯤ ꯑꯣꯏꯔꯤ ꯈꯪꯗꯅ ꯋꯥ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯈꯤꯕꯁꯤꯅ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯃꯥꯂꯦꯝꯁꯤ ꯂꯨꯝꯃꯦ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯦ ꯁꯣꯏꯅꯥꯏꯕ ꯃꯤꯗꯤ ꯄꯣꯊꯥ ꯁꯦꯜ ꯈꯔꯇ ꯐꯪꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯁꯣꯏꯅꯥꯏꯕꯁꯨ ꯅꯠꯇꯕ ꯃꯥꯗꯤ ꯀꯩꯁꯨ ꯁꯨꯅꯣꯝꯕꯤꯕ ꯅꯠꯇꯦ ꯎꯁꯤꯜꯂꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯆꯥꯔꯤꯁꯦ ꯑꯗꯨꯒꯁꯨ ꯃꯥꯅ ꯊꯥꯛꯄꯗꯧꯅ ꯉꯥꯡꯖꯔꯤ ꯍ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯍꯥꯌꯣ ꯅꯨꯄꯤ ꯊꯤꯔꯗꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯅꯤꯌꯦ 이베마 미기 라이제 이리꿈 तसेंग लाइजगुम लुजरीबा थमोय अनिगी मरीबु मचु ओनबा फनियाम होनरसु ओलहनबा ngमोय हाइबसे खंग्र माले खंगदबसु खंगौरो तादबसु ताहौरो थमोय अनिगी मरीदो ngasi हाइबा नुमित असिना पंथुंग ओइरनी थिंगबा ngamba कनानो थोगलो लेंगोय दौना केंट्री केंगबदुगी मरल कयाम चाउरगे इकाय की कैसु खंगदा चपियुरिबदुबो ह मनाव नुपादगी लेकाई मनाव हेन लुम्ब मीशु लेतब नते मनाव की नुपीबु अतोप मनाव पीनब होटनरमी लेकाई माजा लाओ कयादा हाइपा सारिबन येंगुने मीगी युमदा लागा अहिदि खोइदौसि पुरा चाइदको असुमना याइफबना मानजबु पुदुना चटखी सकहेनबी साउनिंग करिसो हाइबा ngमदा पुरा चाकना लेहवी असुमना मानजमागी वखन्ना सोंथरप मिकु खुदिंग याइफब महांगना उकन ओय खंदब नते मासु होनदब नते सिजरगे हाइना अदुबु पिकलिंगे मतमदगी वाना होनबिरकपा मयामबगी खनबदा सिबसु ngमलमदे असुमना मानजा अमदि अयिंबी अनिसु याइफबना तौदुना जेलहलमी मानजा मानसु फना हाइजबनी अयिंबी मंगोंदा मागी नुंगाइगदबा मफम साबा अमा येंगु हाइना अदुबु थमोयददि नुंगाइबा नते अदुबु नुंगसिबदा सोइनाइबा हाइबा अमा लेब्रा लेते लेतबदुना थमोय अनिगी अमकपा याउद्रबा नुंगसिबा अदुना ngasidi पंथुंगी लंबीदा खोंग थांजिले असुमना इमुंग अनि यानादुना अफबा नुमित अमा येंगदुना ममिंगदगी ओइना लुहोंगलमी असुमना थौरम बुंबा समना लोइसिलमी सोमदना सकहेनबी मादी हेन साउनिंगबा हाइबसु ओइरमी अयुकी मतमनी सकहेनबीना अयिंगबी ngasidi चांगलु आई थबक चक्कदौरिबनी आइना हेक लोइसिनबा लोइबगा नंगी चाकतो ससत लोइरमगदबनी नत्रबदी कया नुंगाइरोय कइना नुपीना nganglibado ngarang ta lagliba nanaw sida nang nganglibado bu kaino kaidorage aina kari akai biyawge masida asi haiduna fet haidoktuna imungda changki ngaihaki matung chak loiraduna ayingbina chaki paw hairaduna chak bijarami ayingbe nang su chak to sahaurodana itei hoi loiraga tapna charage aidi ha kai thoena tawja saino mona sengaw lakpiside mong hadabiga saradana nupa phabi haisini nupi murum sondai shuru chak to mina jaw chak chaba loiraduna ibozawasu thabak suba chatkirami sakhenbi masu mapamna chatkirami ayengbi su thabak pumba loisinba loiraduna phisa konda phi amuk saduna leirami somda su sakhenbi mapamdani kusumna kaidawre bema na sakne na kharaga thibane suktha lakpaduna diya imadi isagi sak ubada khangprik bu khangine ima yam hawrakanu ko in ikabane ho adubu kaidawruni hawjikti matam henkre nanaw nupadagi magi nuksibi sumunba ngamhawdre hawjikti makhoigi makhada nang leiba tabani namitana sa ubasu natre nabukto phatmandabanina kayeba hawjiki aroibe wahaido kaisum haidena imadiya isana serana na taba oiramgani tanja jaba ama phangbada soinaiba amadi soinaibagi nupi oiningbido aina lepna thare harisini ima amaiba haiba amada tanabi makhoibu yumsida leiba ngamdanaba hotnasi natraga janabada hu haptuna pijaraga hato asira imagi bema adugi saru nakhoi masen nungsina na leinaba hotno nangsu namitana sa ubanate makhoibu narem khaki na sana nawni khana loinaduna makhoigi asoi ara nangna ahal haido oirabanina
ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯩꯌꯨ ꯃꯗꯨꯅ ꯍꯦꯟꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯃꯤꯡꯆꯠ ꯐꯖꯒꯅꯤ ꯃꯃꯥꯡꯊꯛ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯏꯆꯥꯁꯨ ꯋꯥꯈꯜ ꯇꯥꯔꯣ ꯅꯍꯥꯟ ꯅꯣꯡꯃ ꯅꯪ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯄꯥꯕꯨꯡꯅ ꯑꯩꯁꯦ ꯄꯨꯡ ꯌꯩꯕꯗꯧꯅ ꯍꯦꯛ ꯌꯩꯊꯕꯗꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯇꯥꯔꯦ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯩ ꯐꯠꯇꯕ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯗ ꯍꯥꯏꯒꯦ ꯈꯟꯖꯗ꯭ꯔꯦ ꯐꯠꯇꯕ ꯇꯧꯒꯦꯅꯁꯨ ꯈꯟꯗ꯭ꯔꯦ ꯐꯠꯇꯕ ꯈꯟꯕꯁꯦ ꯄꯣꯠꯂꯣꯏꯗ ꯑꯋꯥꯕ ꯇꯥꯏꯅꯦ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯃꯃꯥꯅꯁꯨ ꯈꯪꯕꯤꯗ꯭ꯔꯕꯗ ꯃꯪꯅ ꯃꯪꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯦꯡꯕꯅ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯃꯪꯅ ꯃꯪꯅ ꯂꯝꯕꯤ ꯆꯠꯄꯤꯔꯤꯕꯁꯤꯕꯣ ꯍꯥ ꯀꯩꯕ ꯀꯅꯥꯅꯣ ꯅꯪ ꯏꯆꯦ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯀꯦꯡꯕꯅꯤ ꯀꯦꯡꯕ ꯑꯣ ꯀꯦꯡꯕ ꯅꯪ ꯎꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯁꯦꯛꯇꯣꯛꯀꯦ ꯇꯧꯕꯅꯦ ꯅꯪꯅ ꯑꯩꯁꯦ ꯂꯥꯟꯅ ꯈꯜꯂꯝꯂꯒꯅꯤ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯄꯥꯎ ꯄꯨꯝꯕ ꯑꯩꯁꯨ ꯇꯥꯔꯦ ꯏꯆꯦꯕꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯊꯥꯒꯠꯂꯤ ꯅꯅꯥꯎ ꯑꯩꯒꯤꯗꯃꯛ ꯏꯆꯦꯅ ꯈꯟꯕꯤꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯗ ꯁꯥꯎꯅꯤꯡꯕ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯑꯗꯣ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯑꯌꯦꯡꯕꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯃꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯧꯕ ꯉꯝꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤ ꯀꯦꯡꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯁꯤꯟꯅꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯌꯦꯡꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯍꯤꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯛꯑꯝꯃꯤ ꯏꯅꯥꯎ ꯀꯩ ꯃꯊꯦꯜ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯑꯌꯦꯡꯕꯤ ꯃꯆꯦꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯔ ꯉꯛꯂꯞꯅ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯃꯔꯣꯏ ꯀꯩꯀꯩꯁꯦ ꯑꯩ ꯁꯦꯝꯕꯤꯔꯛꯑꯒꯦꯁꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕꯗ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯁꯤꯗꯤ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕꯗ ꯑꯌꯦꯡꯕꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯙꯥꯃꯥꯟꯖꯥ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦ ꯏꯁꯧꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯍꯦꯟꯁꯥꯡꯒ ꯁꯦꯝꯕꯤꯔꯛꯑꯦ ꯆꯥꯛ ꯂꯣꯏꯔꯒꯁꯨ ꯆꯥꯛ ꯊꯤꯕꯒ ꯌꯥꯎꯕꯤꯌꯦ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯗꯅ ꯆꯠꯂꯨꯀꯣ ꯏꯇꯩꯃꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯁꯛꯄꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯐꯅ ꯆꯩꯊꯥꯡ ꯇꯧꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯋꯥꯔꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯆꯩꯔꯛꯄ ꯃꯤꯀꯨꯞ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯁꯣꯏꯅꯥꯏꯕ ꯑꯩꯁꯦ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯑꯃꯨꯛ ꯈꯟꯕꯗꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯌꯦꯡꯕꯤ ꯅꯪꯁꯨ ꯑꯩ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯁꯣꯏꯅꯥꯏꯕ ꯑꯩꯒꯤꯗꯃꯛꯇ ꯃꯥꯡꯍꯜꯂꯤꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯦ ꯙꯥꯃꯥꯟꯖꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯁꯣꯏꯅꯥꯏꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯃꯣꯏꯗꯨꯗꯤ ꯁꯣꯏꯅꯥꯏꯗ꯭ꯔꯤꯕꯁꯤꯗꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯊꯃꯣꯏꯗꯨꯅꯤ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯤꯕꯝꯗ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯙꯥꯃꯥꯟꯖꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯀꯩꯒꯤ ꯃꯤꯔꯥꯏꯒꯗꯣꯏꯅꯣ ꯑꯩꯅ ꯑꯄꯪꯕꯤꯁꯤꯗꯤ ꯅꯪꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏ ꯑꯗꯨꯕꯨ ꯆꯠꯀꯗꯕ ꯃꯤꯀꯨꯞ ꯑꯃꯈꯛꯇꯤ ꯂꯩ ꯏꯁꯣꯔ ꯃꯥꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯥꯡꯕ ꯉꯝꯗ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯌꯥꯔꯦ ꯙꯥꯃꯥꯟꯖꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪ ꯌꯥꯔꯤꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯏꯕꯣꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯍꯣꯡꯕ ꯑꯁꯤꯗ ꯈꯔ ꯈꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯍꯟꯃꯤꯟꯅꯔꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯁꯛꯍꯦꯟꯕꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯤꯗꯅ ꯀꯝꯗꯧꯅꯤ ꯀꯩ ꯀꯥꯎꯔꯒꯦ ꯏꯆꯦ ꯉꯥꯏꯈꯣ ꯏꯆꯦ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯅꯪ ꯉꯥꯍꯧ ꯆꯠꯄ ꯍꯧꯔꯝꯃꯨꯀꯣ ꯑꯍꯣꯏ ꯏꯆꯦ ꯑꯌꯤꯡꯕꯤ ꯀꯔꯤꯁꯨ ꯈꯟꯗ ꯐꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯀꯦꯡꯕꯒ ꯊꯦꯡꯅꯔꯝꯃꯤ ꯀꯦꯡꯕꯅ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯃꯧ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯖꯔꯝꯃꯦꯗꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯕ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯉꯁꯤꯒꯤ ꯇꯟꯖꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯝꯕꯤꯔꯝꯂꯕꯅꯤ ꯀꯔꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯑꯩꯅ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕ ꯑꯌꯤꯡꯕꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯀꯩꯊꯦꯜ ꯅꯥꯀꯟꯒꯤ ꯂꯝꯕꯤ ꯑꯈꯨꯕ ꯑꯗꯣꯝꯗ ꯀꯦꯡꯕꯅ ꯑꯌꯤꯡꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯃꯤ ꯆꯤꯛꯄ ꯃꯐꯝꯁꯨ ꯑꯣꯏꯔꯝꯃꯤ ꯊꯥꯗꯣꯛꯑꯣ ꯑꯩꯁꯦ ꯃꯧꯅꯤ ꯃꯧ ꯈꯪꯉꯕ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯒꯅꯤ ꯅꯪꯅ ꯂꯥꯎꯔꯁꯨ ꯀꯅꯥꯅ ꯅꯪꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯤ
Soinaibasu puroibana nangbu kanba ngamgadoribra ngasidagi nangsa aigi oiragadabane kana lege aiba amta kanbiyo hesa tajawe ipuroibana taba atopa lamlanba amada aigi thamoi sinagadaba ayingbi natte mongphamani sugadaba kisaru isai tamda thawai tajagani khanglabra Ishwar magi kumhaibu kanana khangma ngamgani yaifaba amadi thoibi anisu khana duna thoibi gi langlege haina lakpada kaithel gi lambi nakangi lambi macha aduda mina lawbagi makhol adu tabada khana duna laklamba anido chaplep duna koinu makhol se ayingbi gi mandro hoi male ado kanamta su ude layoi jalo ngai ko ayingi asumna yaifabana yengbada ure tawriba mataw ado asumna yaifabana kengbabu phuduna khungi lampakta puduna laami pau pumba yaifabana tamduna mayamda mana ubasingdo hairami kengbada wahang pahang tawbada khangle saghenbi amadi kengba manaduna tawbani haiba saghenbi sumiyamna thiraduna lampakta purami nupi amana ivi amanangse nupi natabro nupi amagi wakhal sendabi nangbu karama nupi no nupi amana amu sigumba nupi sidi tangthokibana phai aikhoi su hairoi haina haidabani Manau no babusu tathi tauba Soinaiba mibu kaisu laita khanba tathi tawaina tauba Soinaiba bo iningduna oibro nangonda thokla matamda madugi saina do khanggadabani ibo sobana ahina de wakhal tare haina khalu adubu nangde mai thongani pubi oiramlo asuk kuiba matamsi ahina nafamda khon kanna ngang sakpa tawkhibra tawromloi madu pumba inawa sigi khalagani ahina nafamda akanba khon chai thang tawrabadi Aigi inauda hena wagani haiba khangbadunane lairaba oibanina suda nomdaba yadaduna inaubu aina miku kangda senaba ngamde maduna inaugi khalaga aina famda hangana wa haidabane adubu hojikti inaugidamak inaubu senabigidaba misak lagne madam asida aina nangbu wakhal tar hena khalubase aigi aranba wakhal oiramle maibu phina kayam kuina kuptuna thamba ngamgane ngasidi Nanggi asingba mai thong su miyam pubana khangle adu boide nangbu ngapi bangam loi shodagi hena tam thibi nangi wakhalo tugasai manjana taso adumna haigana itei mamadi ima sapine ma bom ta ngakpiyo itei magi maral ngakpiyo matung tarpada amu itei mana soirapada taso na tawning tawrabasu handaki asidi nanawgi khalaga itei mabu ngakpiyo aidi itei mabu nusi aigi laikhidraba ima magni haina khanjai ado itaima nanaw ngasidi karigumba khara haijage ko soinaiba miga mimana draba aigi su thamoi ama pali mapan thongda aigi hakjang asina soinairabasu thamoi di soinai di aduna minungsi khange soinaiba aigi su thamoi pali itaima atomba itaima nangi nafamda yam lankre nataima bo mukta ngakpiyo Wakhal thenbi oirubana ngasidi miyamangda ikaiba nangle ai khaki oiningba wakhal asina mang tharuba ise ngasita khanglakle phattabagi lambida mang thabani haiba khangudre aingbe naji egi athenba wakhal asibu nangna amukta ngakpiramuba ise hauzik phauba ai iseda kaisu warauba leite ngasi thokliba thodok asina isegi mafamda para ama oiduna wakhal ta duna yumase ingna chikna nungai yaifana bukchel khoijen tinaduna harau laiminaba oinaba isin ina hotna minarasi ise manja amadi ayingmina haimanbadagi ifozoba amadi leikainasu sakhenbi bungakpiki matung amuk hana tawrakpa thoklabadi leikaidagi tanthokpa haina warepnaki amadi Migi nupi pamlaba kengbadi laikai miyamna tamthina phusaiduna sining chitta hingki asumna miyoiba ama oirabadi buksel kharap phadokna hingminasi nongma natraga nongma sidawraba miyoi mapok ngaktani hinglingi matam khara asida nungsinana laiminabana fattabra tawbagidi poloida awaba tai haibasi mayamna khangminasi